Ahanbada Maruiba Pau. Operation Sindur asi military action amakak nate. Operation asi India ge political, social amadi strategic willpower ge saglon amani haina Defense Minister Rajnath Singh na phongdokre. India da chathakiba Operation Sindur da Pulwama attack amadi kumja lising amaga chamapan marifutara mapanda chathakiba India ge plan hijack ta chenaba yauna Pakistani terrorist samagi mathakta neutralize toki haina Lieutenant General Rajiv Gahaina phongdorakli. Pahalgam da chathakiba terror attack aduga Kuki Singna chatharakiba lan asiga manaba phibam leirabasu lamdam asigidi ngasi phawba achumba wayal phangdana leiri haina retired judge Aribam Noktena Sharina nungnangba phongdorakli. Politics na kutlai oiraga Manipur kannaba tongan ba khongthang kaya paikhatli haina RPI Achwalegi National Secretary Maheshwar Thongnongjamna phongdokre. Pakistan ceasefire gi chatna kanglon thugai rakliba asi taraina lode haina India na akanba wafam thamkre. Prime Minister Narendra Modi na mayai tangbal lauraga awangba thaki security mifam ama pangthokre. Amadi Mahausana Kalen Changlakpa matam asi laina kaya marum loinaba maramna chaba thakpada thodongna cheksin ningai oi haina Jennings ki Medical Superintendent Dr. K.H. Lokeshwar na phongdorakli.